Philippines maikei lakaduriba matam masida China gi maikei Chatkani haiduna ngaiduna leiriba China Taiwan reunification gi oiba matam masi lakpa matamda Taiwan gi damakta lepkani haiba wafam fogdokkibada natana military gi oiba makhal makha kya gi oiba lalongshing chatharakpada China gi maikei mai paituna sanaganu haiba gi oiba warning pikraba matung asida South China Sea gi oiba conflicted region amanasu claim toriba mafamsing asida unkanabagi chang yamna kan helakli Mamangda South China Sea gi oiba disputed region ni haiduna hauzik leiriba China na su claim tauba atopa country kiyamna su claim tauriba mafam sing asida atopa country sing gi oiba ngami sing natragana miyoi sing iban makoi gi oiba lanmi gi oiba petrol boat sing lakpa matamda Chinese gi oiba warship na tanaduna tanba fana bagi damakta hotna bagi oiba thawdok kya ama hanjin thokre masigumlaba thawdok amakakta ngasi ayuk asi Philippines gi makoi gi oiba petrol boat amakakta Chinese warship anina yamna kanna tanarakpagi oiba thawdok amakak leiki tanarakliba Chinese gi oiba vessel ani edu makoi masel ona thongainabadaki yamna chawba amang ata thokki South China Sea gi mafam kiyamada nauna island kiyamada China gi oiba military base sajallaba matungda makoi gi area ni haiduna control toksinduna laikraba mafam sing asida Chinese Navy sing gi maikei gi makoi gi warship sing sizinaduna Atopa country singi lengaki oiba jahas khakta natana micham ngami amasung makal makha kiyagi oiba chamna chacharaba miyoi asi fawba changba yaroi haiduna water cannon chingba asi kaptuna hanjin tanbagi oiba thawong asi lepa leitana thorakli Ngasi ayuki oina thokiba thokdo aduda su Philippines gi petrol boat aduna Chinese ki territory de changchilla I haiduna Chinese ki warship ani iduna water cannon kaptuna talakpa matamda laibak thibadagi makoi masel thingzinaduna yamna chawba amang ata adu thokibani Ngasi ayuk thokiba thokdo adugi maitangda Chinese government ki maikei thadorokpa report ki matung inna South China Sea gi oiba region da Philippines gi maikei trespass tawna damakta honarakpa adu Chinese Navy singi maikei mai pakna tanthokpa ngamkre haiba wafam asi phongdorakli adubu nakalamoromda Philippines gi maikei thadorokliba video amasung photo sing asi uba matamda thokiba thawdo aduda Chinese gi oiba warship ani edu makoi masel thengainabagi oiba evidence asisi yamna mayak sengna uba phangli Hanaki thokliba thawdoksing asiga hanaga yamna manadaba maong khara haiba taragadi Philippines hairiba country asi hanadagi hauna China gi against the laiba India gumba US gumba country sing asiga yamna nakna chatpadagi India ga mari fattaba country amadi adamak oiduna lakibani adu China amasung Taiwan gi oina leiriba issue asida Philippines gi maikei openly yawsilakpa asina China amasung Philippines gi oiba mari asi aduki matik yamna luwa fima moda laklibani matam ama hekta conflict ama thokpa yabagi condition da leiribani ekui gudingida Philippines gi president gi maikei media house amada pikiba interview da lakaduriba matam asida China Taiwan gi reunification gi oiba matam asi lakpa matamda achauba landform ama thorakpa taragadi Philippines gi oiba territory asi US da sijinahanduna China gi mathakta lan thahanbada mateng tawgadra haiba wafam asida mateng tawgani haina phongdoklubadagi China gi maikei yamna kanna yaningdaba wafam amasu leiribani Taiwan gi oina leiriba issue asida hek phongdoklubadagi China amasung Philippines gi oina leiriba mari asi hanadagi falaktaba asida yamna luba fibam amada laklabani maram aduna ngasi ayuki oina thokiba thawdo aduda Chinese vessel ani edu thingzinarambagi mahutta Philippines gi oina chatkiba petrol boat aduda oina thingzilamba taragadi wafam asi atopa maong amada laklambasu yabani aduga ngasi gi oina thokriba thawdo asina loigani haibasu leite Philippines gi maikei su makoi territory ni haiduna hanjin adumak changli China gi maikei su changlakpa yaro haiduna leiribani maram aduna lakadurba matam asida conflict ama thorakpa yabagi oiba fibam asi yamna kanna henjilakli Nakalamurumdana United States of America gi capital oiriba Washington DC asibu Trump ki maikei emergency declare tawduna mafam adugi oina leiriba lengak maroina governor adubu power lawthoktuna federal government ki maikei loinamak paishin kibagi oiba thawdo amasu lakri Washington DC gi oina leiriba lenga adugi maikei gi mathau ningtijana tawba ngamdre hairiba mafam asida drug amasung makhal makha kya gi oiba crime gi thabaksing asi thoklakpa asina maram oiduna capital oiriba state asibudi maki maikei suksoi soidana phanabagi damakta tawda yadabadagi lokhatkiba khongthangni haiduna phongdokli US ki oina leiriba chanabi constitution gi matung ina masigumlaba khongthang asi lokhatpa haibasi yamna matam changba amasung pak hek tawgandaba khongthang amadi oibani adubu Donald Trump ni maram aduna masigumlaba thawdo asi mahaki oina di yamna common oiba amani hainasu adumak phongdoknaba yauri Trump ki maikei emergency lawthoktuna Washington DC gi oiba power asi lawsiliba asi ekoi India gi oina hairaga kugi Manipuri leiriba asigumna state amagi oina miyamna khanduna lengak chaba lenga adugi oiba power adu lawsinduna central government na lawsinba adugumna
ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯅꯁꯨ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯄꯋꯥꯔ ꯑꯗꯨ ꯃꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯕꯔꯟꯃꯦꯟꯠ ꯐꯦꯗꯔꯦꯜ ꯒꯣꯕꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ ꯄꯥꯏꯁꯤꯟꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯐꯦꯗꯔꯦꯜ ꯒꯣꯕꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯏꯃꯔꯖꯦꯟꯁꯤ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯊꯣꯛꯇꯨꯅ ꯄꯋꯥꯔ ꯑꯗꯨ ꯂꯧꯁꯤꯟꯕ ꯇꯥꯔꯒꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯦꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯑꯍꯣꯡꯕ ꯑꯁꯤ ꯄꯣꯔꯛꯇꯨꯅ ꯐꯦꯗꯔꯦꯜ ꯒꯣꯕꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯁꯤꯟꯕ ꯃꯇꯝꯗ ꯀॉन्स्टिट्यूशनꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯑꯦꯁꯀꯤ ꯀॉन्स्टिट्यूशनꯗ ꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯇꯨꯅ 2/3 ꯃꯦꯖꯣꯔꯤटी ꯂꯧꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯗꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯦꯖꯣꯔꯤटी ꯐꯪꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯥꯔꯒꯨꯃꯦꯟꯠꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ वाशिंगटन डीसी ꯑꯁꯤ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯄꯒꯤ ꯑꯣꯏꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯁ꯭ꯄꯤꯆ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁ꯭ꯄꯤꯆ ꯑꯃꯈꯛ ꯌꯥꯝꯅ ꯀꯟꯅ ꯚꯥꯏꯔꯜ ꯑꯣꯏꯔꯛꯂꯤ emergency. And it's embarrassing for me to be up here. You know, I'm going to see Putin. I'm going to Russia on Friday. ꯁ꯭ꯄꯤꯆ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯃ ꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛ ꯇ꯭ꯔꯝꯞꯄꯨ ꯌꯥꯝꯅ ꯀꯟꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯛꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯂꯥꯁꯀꯥ ꯍꯥꯏꯔꯤꯕꯁꯤ ꯌꯨꯑꯦꯁꯑꯦꯒꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯔꯁꯤꯌꯥꯒꯤꯕꯨꯗꯤ ꯑꯣꯏꯔꯝꯃꯤ ꯇꯧꯕꯇꯕꯨ ꯄꯩꯁꯥ ꯄꯤꯔꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗ ꯂꯧꯗꯨꯅ ꯌꯨꯑꯦꯁꯀꯤ ꯁ꯭ꯇꯦꯠ 50 ꯂꯩꯕꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯅ ꯂꯩꯔꯕꯅꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ 50ꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯑꯂꯥꯁꯀꯥ ꯑꯁꯤ ꯆꯠꯄ ꯃꯇꯝꯗ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯁꯤ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯝꯈꯩ ꯑꯁꯤ ꯐꯥꯎꯕ ꯈꯪꯗꯅ ꯀꯝꯗꯧꯅ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯂꯤꯕꯅꯣ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯝꯅꯔꯤ ꯃꯊꯪ ꯑꯁꯤꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯟ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯗ 50% ꯇꯦꯔꯤꯐ ꯊꯝꯖꯤꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯔꯣꯜ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯛꯂꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯇꯦꯟꯁꯟ ꯑꯁꯤꯗ ꯆꯥꯏꯅꯤꯁ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯆꯥꯏꯅꯥ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯨꯑꯦꯁꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯍꯧꯖꯤꯛ ꯍꯟꯗꯣꯛꯈ꯭ꯔꯕꯅꯤꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯆꯥꯏꯅꯥ ꯒꯣꯕꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯈꯣꯏꯅ ꯁꯥꯎꯠ ꯏꯁꯇꯔꯟ ꯊꯪꯕ ꯇꯤꯕꯦꯠꯀꯤ ꯑꯣꯏꯕ ꯔꯤꯖꯟꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ hꯧꯖꯤꯛ ꯆꯥꯏꯅꯤꯁ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯑꯛꯁꯥꯏ ꯆꯤꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯔꯦꯜꯋꯦ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯊꯕꯛ ꯑꯣꯏꯅ ꯍꯧꯖꯤꯜꯂꯛꯈ꯭ꯔꯦ ꯃꯇꯝ ꯑꯃꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯝꯕ ꯀꯟꯗꯤꯁꯟ ꯑꯗꯨ ꯉꯁꯤ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯂꯩꯔꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯏꯝꯄꯣꯔꯠ ꯇꯧꯔꯤꯕ ꯑꯁꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯕꯨꯗꯤ ꯑꯇꯝꯅꯅ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯔꯁꯤꯌꯟ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯂꯩ ꯍꯥꯏꯗꯨꯅ ꯇꯦꯔꯤꯐ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯝꯖꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯆꯥꯏꯅꯥꯕꯨꯗꯤ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯄ ꯉꯝꯗꯦ ꯃꯁꯤꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯗꯨꯗ ꯌꯨꯑꯦꯁꯅ ꯊꯦꯡꯅꯈꯤꯕ ꯃꯥꯡꯖꯕ ꯑꯗꯨꯅ ꯌꯨꯑꯦꯁꯑꯦ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯦ ꯍꯧꯖꯤꯛ ꯅꯧꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯄꯣꯖꯤꯠ ꯑꯣꯏꯕ ꯅꯥꯀꯜ ꯑꯃꯗꯅ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯁꯤꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯅꯧꯅ ꯐꯒꯠꯂꯛꯂꯤꯕ ꯃꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯁꯤꯟꯗꯨꯅ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯇꯦꯟꯁꯟ ꯑꯁꯤ ꯊꯣꯛꯂꯔꯣꯏꯗꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯁꯤ ꯃꯇꯦꯡ ꯂꯩꯇꯕꯗꯒꯤ ꯅꯣꯟꯖꯒꯗꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯔꯤꯕꯅꯤ ꯑꯛꯁꯥꯏ ꯆꯤꯟ ꯔꯤꯖꯟ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯔꯦꯜꯋꯦ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯍꯧꯖꯤꯟꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗ ꯄꯤꯔꯛꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯃꯦꯁꯦꯖ ꯑꯁꯤ ꯊꯥꯔꯛꯂꯤ